ngasi phongkiba tongan ba manipuri si phongsingda amasum thokiba thadok wathoksingi Myanmar gi ba akhanaba topic khara la khocharakan myam da share tawjage myam la phukta minasi yamna mak Laibak thibini Myanmar hujujik tholiba thadok wathoksingsi ahanba content ama oina la khocharakan myam da share tawjage khongjang sangsiliba medical workers sing the security force na numai kapkhre Myanmar security force na ngasi mandale da medical workers sing na khongjang sangsilingai da protesters sing tamna numai kapagi thodokta miyo ama siri aduga kaya amana aso apan nangan kre hairi Nobel Peace Prize phangkrabi Aung San Suu Kyi na lusingba elected government pu Laibak adugi military na haukiba February amada ku tawduna inthukhraba matung military gi thawong adubu yaningdaba phongdoktuna Laibak adugi miyamna makhal makha kya gi khongjang sangsinduna lakri security force sing na ku tawkhibagi thawong adubu yaningdaba phongdoktuna Mandalay medical worker kayana khongjang sangsinki medical worker singna khongjang sangsilinga imarakta security force sing khanghaudana thonglakhibaga loinana miyam adubu thugaina ba honaki khongjang sangsiliba protesters sing adu tankhaina ba honabada security singna khongjang loi sing tamna nongmai kapsinki loinana miyai kharasu security force singna phajinduna thamkhri hairi BBC amasum atop news outlet singnadi khongjang adugi matangda miyoi kya sokhrabage amadi kayam yamna phajin khrabage haibigi matangda chapsana phungdokpa leite adubo khit media gi report matungina medical workers singi khongjang adu thugaina bu honabada Myanmar security force singna sathakhiba nomai kapagi thadokta miyoi ama sikhi Mandalay da mox amagi manakta thawdo adu thokibani mox adugi manakta leiba miyo amana phongdokhibada security forcing mafam aduda laklaga nomai kapagi thabak chathaba horaki maduda miyo ama soki soklaba miyo adu hospital puduna satki madugi matung tarakpada mafam aduda makhatana khongjang sangsinkidre adubo lanmi sing adu amuk halaklaga mafam duda kanagumba amabu thiba manba thabak thawong khara sathaki haina masak maming takthokta amana BBC gi kuthang na phongdorakli Myanmar gi oina khwai gi sawba kumai ama oiriba thiansu khongjang loi singna boycott tokre amaramda United Nations Human Rights Office na phongdorakhibagi matungina Myanmar da hojik phawbagi oina security force na nomai kapagi thodokta miyoi satret ka taraga manga hena sikre kaya amana phajinduna thamli Myanmar da hojik oiriba phiba masi makha tana sathaduna laklabadi tungda khudong saraba kya mayoknaraba yai hairena paw amana makha tana phongdoragli masum atopa pauksi amadigi content gi manungdigi mamaru eba point khar lokhachrakana hapsaramge lusilak poina Myanmar da thiengen haina khangnaba numit mangani gi anauba sahi hobigi holiday edu ngarang Laibak popodigi hauki adubu pro democracy activists singna Laingak ki sakti paisin kiba military general sing adugi mayokta lepa makhoi gi phirep aduda hena pukning lupsinana ba mahoksagi oiba nungai raba kumai sing adu kakhatkhi Myanmar military nadi miyam gi protest sing adu hauzik si tharakle hairi activist group ama oiriba assistant association for political prisoners na Susi government adu hek tanthokiba matungdagi military junta gi security force sing na khatkiba protester masing satrat ka taraga manga sore hakenasu Pawshin sumakhatana phongdorakli amaromdana mayam Moreda sangjafam lauduna leire hairiba Mijajima journalist ahumda mateng pangbiu amju yumthangnariba Laibak Myanmar da oiriba Laibak thiba phibam asidagi Laibak adugi media amasum media person singi Maraibak tamba ngamdabagi phibamda leiriba asida all Manipur Working Journalist Union amjuna Lumna laubaga loinena hauzi border town more sangjafam lauduna leire hairiba Myanmar gi Mijajima journalist ahumda International Convention of Refugee gi makhada pangbiya ba mateng pangbinaba Manipur government gi puning singsinkre amju gi president ngasi thopa sirol amana hai Mijajima haibasi Myanmar gi independent media organization amani hairiba organization asi India ga maru mapang oina su leiribani English singani ga taraga ni panda pressure Bharatiya Mijajima ga content sharing gi dama agreement ama khuyak pinakhibani private media house amaga agreement tawnakibadu pressure Bharati gi di maduna ahanmani kumza English singani ga kunda guru Reben
Mangsabagi lising makada Manipur government mapung phana saugotuna North East ki mafam kyada musical evenings pangthokibani haukiba February thada Myanmar da military coup tokibadigi Mizajimagi license laushin kibaga lonena Yangon da leiba masigi office raid tokhi journalist kya phaki makhogi Yangon da leiba bank accounts fajinki aduba haujiksu Mizajimagi journalist singna khudong thiba kaya mayuk narabasu reporting gi thabakti adumak tawri makhoigi manungda ahumdi mafam adudagi nanthораktuna Manipur gi border town Mori da sangjafam lawduna leiri haina tai makhoibu Manipur government na khangbiduna International Convention of Refugee gi makhada New Delhi da leiba United Nations High Commissioner for Refugee dagi official refugee station phangnaba honabada pangpe pamateng pangbiu makhoi Imphal da laktuna New Delhi da satnaba honabada state government na piba yaba khudong sawa pibiu hainasu serol asin appeal tawri Union Home Ministry na North State ki Myanmar ga yumthangnaba state singda illegal migrants sing sanglakpa thingnaba official letter thaduna khangalaklabasu More da leire hairiba Mizajim journalist sing asidi refugee oina sangjafam lawnaba honabada mateng pangpham thoi hainasu phongdorakli Loshilakpo oina mohana maruiba pawama Myanmar de lanjerakpasing koisa satuna lehanbigano kokomi Haujik Myanmar thoklibi irang asina maramoiduna misimina kaya yorakpa asina yumthangnana leiriba North East state sing amasung mapung oina Manipura Myanmar masa kaya lanjeng naraktuna sangsilagliba mayam asi Manipur lengana chapsana polisi ama sibiraga miyoiba amana miyoiba amagi minungsi yengduna lanjerangliba mayam asigi relief camp na singba hangdokpiyo Myanmar dagi lanjerakpasing koisa satuna lehanbigano haina kokomigi convener Sunil Karam na phongdokre UCM gi office ta ngasi nungthil pangthokiba pawgi mifam kokomi gi convener Sunil Karam na haiki Myanmar gi Manipur changsilakliba amadi lanjenarakliba mayam asi phajana aikhoina identify tawraga register tawduna akaknaba mafam amada lehelaga irang pharaklaba matamda halankhiba yananaba Manipur lengana policy ama sembiyu Manipur changsilakliba mayam asi mafam amadigi mafam amada sanghandanaba honagadabani Kokomi nasu lengakna lokholakpa thabak thoram khudimakta mateng pangani Manipur da laiminariba phurup khudimak nasu Myanmar dagi lanjenaragriba mayam asi identify tawraga karamna lehangadage haibasi Manipur da khundariba myam punamakna sem saduna lei haina phungdokhi amaromda kokomi gi ko convener Jitendra Ningongbamna haiki haujik maru oina Manipur lengakna policy ama semlakpa matamda maduda lakadaba myam adugi aikhoina Lord burden pubadi wagadabana atopa state singda sharing tawhaningi haina su phungdokhi haina pawsina makhatana su phungdorakli du myam hujikoinadi matang sailu sinjarage duga anoba marueba pawleragadi sosoiduna myamna marakthana adum update pijarake duga myam pathok sai biswa kebalan ki viewers myam mangak pigani